ꯁꯤꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯤ ꯃꯊꯛꯁꯤ ꯂꯣꯏ ꯀꯛꯈ꯭ꯔꯦ ꯁꯤ ꯂꯩꯔꯦ ꯃꯉꯣꯟꯗ ꯀꯟꯅ ꯄꯨꯇꯤꯟ ꯁꯦꯝꯃꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯇꯧ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯀꯛꯀꯗꯧꯔꯤꯅꯤ ꯁꯤ ꯃꯌꯥꯝꯁꯤ ꯃꯊꯛꯁꯨ ꯁꯤꯗ ꯂꯩꯔꯦ ꯌꯨꯝ ꯁꯤꯁꯨ ꯁꯪꯉꯛꯀꯗꯧꯔꯤꯅꯤ ꯀꯂꯔ ꯑꯇꯣꯞꯄ ꯁꯤ ꯃꯅꯨꯡꯁꯤ ꯂꯣꯏꯈꯔꯦ ꯁꯦꯀꯦꯟ ꯀꯣꯠ ꯐꯥꯔꯁ ꯀꯣꯠ ꯂꯣꯏ ꯂꯣꯏꯈꯔꯦ ꯃꯊꯛꯁꯨ ꯂꯣꯏꯈꯔꯦ ꯁꯤꯗ ꯕꯨꯂꯦꯠ ꯑꯃ ꯂꯩꯔꯦ ꯔꯣꯌꯦꯜ ꯑꯦꯟꯐꯤꯜ ꯂꯩꯔꯦ ꯂꯣꯏꯔꯕꯣ ꯏꯅꯥꯎ ꯅꯈꯣꯏꯒꯤꯗꯣ ꯑꯩꯈꯣꯏ ꯃꯦꯆꯤꯟꯗꯨ ꯌꯥꯗꯗꯅ ꯈꯨꯠꯅ ꯇꯩꯈꯥꯏꯔꯤꯅꯤ ꯐꯣꯔꯇꯤꯟ ꯕ꯭ꯂꯦꯠꯅ ꯁꯤ ꯂꯩꯔꯦ ꯁꯤꯒꯤ ꯇꯛꯈꯥꯏꯔꯤꯅꯤ ꯎꯝ ꯕꯥꯔꯇꯤꯟꯒꯤ ꯄꯨꯇꯤꯟꯁꯦ ꯂꯧ ꯌꯥꯅꯤ ꯔꯦꯗꯤꯃꯦꯗ ꯑꯣꯏꯅ ꯑꯗꯨꯅꯗꯤ ꯐꯩ ꯍꯥꯡꯗꯣꯛꯄꯒ ꯖꯣꯞ ꯖꯣꯞ ꯇꯩꯈꯤꯕ ꯌꯥꯔꯦ ꯋꯥꯇꯔ ꯄ꯭ꯔꯨꯐꯅꯤ ꯃꯌꯥꯝ ꯇꯩꯔꯤꯁꯤ ꯁꯤ ꯃꯊꯛꯇꯁꯨ ꯂꯩꯌꯦ ꯁꯤ ꯔꯨꯝ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯤ ꯐꯥꯁ ꯀꯣꯠ ꯇꯩꯔꯝꯃꯦ ꯁꯦꯔꯤꯁꯤꯗꯤ ꯇꯩꯔꯔꯣꯏ ꯁꯤ ꯃꯁꯥꯡꯁꯤ ꯇꯩꯔꯛꯀꯗꯧꯔꯤꯃꯤ ꯁꯣꯝꯗꯁꯨ ꯋꯥꯠꯂꯤ ꯁꯤ ꯉꯁꯤ ꯇꯩꯔꯅꯤ ꯕꯤꯜꯗꯤꯡ ꯃꯊꯛꯇ ꯂꯩꯔꯤꯁꯤ ꯁꯣꯔꯣꯛꯁꯤꯅꯤ ꯁꯣꯔꯣꯛꯀꯤ ꯒꯥꯔꯤ ꯂꯣꯏꯅ ꯎꯏ ꯁꯤ ꯃꯁꯥꯡꯁꯤ ꯂꯣꯏ ꯇꯩꯔꯛꯀꯗꯧꯔꯤꯃꯤ ꯀꯣꯂꯤ ꯍꯋꯥꯏꯁꯨ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯏꯗꯣꯝꯆꯥ ꯍꯣꯏ ꯀꯣꯂꯤ ꯍꯋꯥꯏ ꯊꯥ ꯑꯃꯔ ꯐꯅꯌꯥꯝ ꯑꯗ ꯁꯤꯗ ꯑꯍꯜ ꯑꯃꯅ ꯈꯣꯛꯏ ꯁꯤ ꯇꯤꯅꯥ ꯃꯊꯛꯁꯨ ꯂꯩꯔꯦ ꯀꯣꯂꯤ ꯍꯋꯥꯏꯇꯨꯅꯤ ꯃꯣꯏ ꯁꯨꯃꯥꯏꯅ ꯕꯤꯜꯗꯤꯡ ꯃꯌꯥꯝꯁꯦ ꯁꯣꯝꯗꯅ ꯃꯨꯀꯥꯝꯁꯨ ꯂꯩꯔꯦ ꯁꯤꯗꯅ ꯀꯕꯔ ꯂꯩꯔꯦ ꯑꯦꯁꯤ ꯂꯩꯔꯦ ꯁꯤꯗ ꯁꯤꯁꯨ ꯁꯪꯉꯛꯑꯅꯤ ꯑꯋꯥꯊꯕꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯑꯃꯁꯨ ꯂꯩ ꯃꯌꯥꯝ ꯌꯣꯡꯆꯥꯛꯁꯤ ꯆꯥꯎꯔꯦ ꯃꯣꯏꯒꯤꯁꯤ ꯃꯇꯥꯏ ꯃꯇꯥꯏꯁꯨ ꯋꯥꯇꯔ ꯄ꯭ꯔꯨꯐ ꯁꯪꯒꯅꯤ ꯅꯣꯡꯅ ꯐꯪꯕ ꯃꯐꯝꯁꯤ ꯂꯣꯏꯅ ꯋꯥꯇꯔ ꯄ꯭ꯔꯨꯐ ꯁꯪꯒꯅꯦꯕ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯆꯥꯕ ꯌꯥꯔꯅꯤ ꯁꯤꯗ ꯈꯔ ꯆꯥꯎꯕ ꯑꯃ ꯌꯥꯎꯔꯤ ꯀꯣꯂꯤ ꯍꯋꯥꯏ ꯈꯣꯛꯏꯁꯦ ꯑꯩ ꯑꯍꯜ ꯑꯃꯅ ꯁꯤꯁꯨ ꯀꯣꯂꯤ ꯍꯋꯥꯏ ꯉꯥꯛꯇꯅꯤ ꯀꯣꯂꯤ ꯍꯋꯥꯏ
ngasi lối ngầm mà đi sang ngầm mà đi lối quỳ đi quỳ rồi phải mi không nhưng mà ta khi nào qua hấp cái tàu rồi cái cái tàu này mà không lấy xe ba mistri men tàu mà đi makul tham mi कोई ना मुझे कमेंट तो नहीं श्री साहब का तो प्रोग्राम में ये नहीं यार वो है cái rose phát âm lấy đấy chứ nào em cái rose gì không ở đây ताज़ा rose nih sih sangat kedorna ya dan aku raham mira Kita loh deh, jadi kita tamdo ke haur se kita min senam lấy rồi Hai मैम, खुद करना हम जरी कई बार जर गए, हो रहा फिर लोगों की ने सांतुई से, sini kari color lah kan ya anyone मैं तो कलर समझ sini nang karo sih tak nahi di si masa kise akan makat thomo kari hari होम लो रखे पैसा लोग थोक तो रहे नसीदी सेरा सीट पर देता है बिस्कुट नहीं यार ये ब्रेड गुम्बा क्रीम बोन गुम्बा आई ना यार का ले कांदी सिंग ला हो रहा है sini deh kami tahu jak kita tahu pura जग पुती आले तो सक आता nah sama dulu दुकान से वो लंका ने लाई रही अच्छा pot laur hige sini मैं हम बताएं मांग जाऊँ गाड़ी नहीं लाई अगर तुम साथ हो हम लंबी तो हो गई दुकान लोमदा चप्पल लो रुके ना बस नसीब गाड़ी में थोड़े तो एम्बेसडर कोई रे उधर कोई नहीं वो गया था कोई रमतुंग दे एम्बेसडर हुई मांग रहा गाड़ी नहीं वो शाम दे टैक्सी होने चली अधिक तीसरी की गाड़ी टुक-टुकी ई-रिक्शो है ता असेंग मोदी कंपनी ने थादरक मोदी ई-रिक्शो ने अदुबो मिंग थोन बो हाइबो सिंगना मम्मी टुक-टुकी ने थोनजन करे हमला के गाड़ी अधिक मतम से लंबी सड़क चटपद में हम सेक्शन भी हो वो सोंदे एक्सीडेंट यम थोई को सड़क के फजारा में ना सड़क से पाक चावरा में ना मनिंग तम ने ना मनिंग तम न चे चा पे पारे ने ना रे अदुना इस्ती नाउ में हम चाय सु ले रगसु लंबी सड़क चटपद यंगसन भी हो
ꯏꯁꯥ ꯏꯁꯥ ꯆꯠꯄꯁꯨ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯍꯟꯅ ꯇꯨꯟꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯌꯦꯡꯗꯦ ꯃꯌꯥꯝ ꯆꯠꯅꯤꯡꯉꯥꯏ ꯊꯤꯡꯁꯤ ꯍꯥꯏꯗꯤ ꯗ꯭ꯔꯦꯟ ꯁꯥꯔꯤꯃꯦꯕ ꯎꯝ ꯁꯤꯗ ꯆꯠꯂꯣ ꯁꯤ ꯐꯨꯠꯄꯥꯠ ꯃꯆꯥ ꯑꯃ ꯁꯥꯔꯦ ꯗ꯭ꯔꯦꯟ ꯀꯣꯚꯔ ꯃꯊꯛꯇꯁꯨ ꯑꯩꯈꯣꯏ ꯆꯠꯆꯔꯤꯁꯦ ꯆꯠꯂꯣ ꯆꯠꯂꯣ ꯑꯗꯨꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯤ ꯒꯥꯔꯤ ꯊꯧꯕꯗ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯦ ꯃꯣꯏ 80 ꯁ꯭ꯄꯤꯠ 90 ꯁ꯭ꯄꯤꯠ ꯌꯧꯈ꯭ꯔꯒꯗꯤ ꯃꯈꯣꯏ ꯋꯥꯈꯜꯁꯤꯗ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ ꯀꯥꯏ ꯆꯠꯂꯤ ꯑꯗꯣ ꯍꯦꯛꯇꯨ ꯄꯣꯠ ꯑꯃ ꯗꯨꯀꯥꯟꯗ ꯆꯠꯂꯨꯈꯤꯒꯦ ꯁꯣꯝꯗ꯭ꯔꯣ ꯌꯨꯝ ꯃꯣꯜ ꯕꯤꯒ꯭ꯌꯥꯁꯤ ꯈꯪꯉꯤꯗꯅ ꯃꯥꯏ ꯃꯅꯥꯎꯅꯦ ꯍꯣꯏ ꯃꯁꯖꯤꯠꯁꯤ ꯃꯤ ꯂꯩꯅꯤ ꯃꯤꯇꯤꯡ ꯇꯧꯔꯤ ꯃꯥꯜꯂꯦ ꯍꯤꯁꯥꯞ ꯈꯣꯠꯂꯤ ꯃꯥꯜꯂꯦ ꯑꯠꯆꯥ ꯑꯠꯆꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯆꯔꯦ ꯗꯨꯀꯥꯟꯗ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯅꯣꯛꯐꯦꯠ ꯇꯧꯔ ꯆꯠꯈ꯭ꯔꯦ ꯁꯤ ꯀꯌꯥ ꯀꯌꯥ ꯃꯉꯥ ꯃꯉꯥꯔꯣ ꯃꯉꯥ ꯑꯣꯏꯔꯗꯤ 20 ꯃꯔꯤꯈꯛ ꯂꯧꯔꯁꯤꯔꯣ ꯆꯥꯅꯕꯅꯦ ꯑꯗꯨꯝ ꯑꯗꯨꯗꯤ ꯑꯗꯨ ꯊꯝꯃꯣ ꯕ꯭ꯔꯦꯗ ꯑꯣꯏꯅ ꯂꯧꯔꯁꯤꯔꯣ ꯌꯥꯔꯦ ꯕ꯭ꯔꯦꯗ ꯇꯣꯛꯑꯣ ꯑꯗꯨꯗꯤ ꯀꯔꯝꯕ ꯂꯧꯔꯒꯦ ꯂꯩꯇꯦ ꯌꯥꯔꯅꯤ ꯁꯤꯅ ꯌꯥꯔꯅꯤ ꯁꯗꯥ ꯂꯧꯔꯣ ꯁꯗꯥ ꯌꯥꯎꯔꯤ ꯂꯩ ꯂꯩꯕ꯭ꯔꯥ ꯁꯤꯁꯦ ꯁꯗꯥ ꯃꯥꯗꯒꯤ ꯁꯤꯃꯗꯤ 30 ꯑꯅꯦ ꯑꯩ ꯁꯨꯅꯨ ꯂꯩꯕ ꯅꯠꯇ꯭ꯔꯦ ꯈꯇꯕꯤꯔꯣ ꯀꯥꯏ ꯁꯨꯔꯤꯕ ꯃꯥꯖꯤꯛꯀꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯈ꯭ꯔꯦ ꯍꯣꯏ ꯀꯥꯏꯁꯦ ꯒꯒꯥ ꯇꯥꯍꯤꯔꯒꯤꯗ ꯁꯦꯝꯅꯤ ꯑꯗꯨꯒ ꯆꯥꯔꯨꯔꯕ ꯆꯥꯔꯒ ꯌꯥꯔꯦ ꯄꯥꯏꯔꯦ ꯆꯠꯁꯤꯔꯣ ꯁꯤꯒꯤ ꯁꯃꯣꯁꯥꯁꯦ ꯌꯦꯡꯕꯤꯌꯨ ꯁꯤ ꯃꯅꯨꯡꯗ ꯀꯩ ꯌꯥꯎꯏ ꯈꯪꯕ꯭ꯔꯥ ꯑꯂꯨ ꯅꯠꯇꯦꯀꯣ ꯌꯥꯎꯔꯤꯕꯁꯦ ꯁꯤ ꯆꯥꯔꯗꯣꯏꯅꯤ ꯁꯤꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯁꯤ ꯆꯥꯗꯣꯏꯅꯦ ꯆꯥꯔꯅꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯦ ꯁꯨꯖꯤꯅꯤ ꯁꯨꯖꯤ ꯃꯌꯥꯝ ꯑꯗꯨ ꯆꯤꯛꯑꯒ ꯌꯦꯡꯍꯜꯂꯛꯀꯦ ꯁꯦ ꯊꯨꯒꯥꯏꯔꯛꯑꯣꯅꯦ ꯁꯨꯖꯤꯔꯣꯁꯦ ꯎꯝ ꯃꯥꯅꯤꯅꯦ ꯇꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯦ ꯑꯂꯨ ꯅꯠꯇꯦꯀꯣ ꯃꯌꯥꯝ
तो सुजी ओइला सूजी ने खाओ ये सूजी ओइस नता ngasi bannoy na honarage dum la pare chak cha bata pharak ta do mena chak su pura udre Guru Papa mane mane लड़का का जिंदगी nupa gi punsi hai jo sine क्या होगा कुछ पता नहीं arap pada thabuk su ba je sine sida so yumam leire akoina pai durmne kogi haji suri si lotion kada kada bulu ku selatre madu he goi baga masi oina pairani mayam si pipe kan zu lacharake ra phi कोई lại solo bien ngay chino mèm thôi sáu ra gì này upai leite to khara yim tare lambi lai mena mấy mà thắc ca mà u cái ngau này cái sự của mèm không được rom chẳng là tâm ba thì sima pa songi ju tai do natra asi an tai ga dam malak pa ga sidi asa into no papoy na suna kang gitara sima pa si ju tai do min tai ra mấy cái film có tin tức ra ai ko pa nga nga na sida thôi nông si mai thong đô dừng giờ gì mayam akoy mokon jo sale changja rage baboy vô là ra xong oh baboy thoang á đi qua này cái à tai tôi gặp à ô bà chú coi bà chú lên đây bắt khai số đi bắt khai si ô dạ đi bố पानी वाली लाए आके अपना तो दे पानी चाहिए बड़ी अरे मैं मगे कोई थबो हौरगे हयें कलर का तौरगा उहलागे कोई खेमदे लोसलगे अरे मैं हम थम्मे बाय बाय